Mathangi tha July English ngani kunmangagi angan basarukta laibak asige Prime Minister Narendra Modi Manipurda laklaba yai haiba paw asina achumba oirabadi mahak isagi maikaidagi PM Modi bu taramno okkani thengabasu thengna lakpiba Manipur miyamnasu soidana thagat ningaini adubu angan bada ngamok pizaraga thembagum angang da ngamok pizaraga thembagum project khara sangaba kharana jatra hullaga Manipur miyambu Themuge Khanba Oirabadi Madu Miyam Hena Warong Ningaini Project Yatra Hunba Sangabadi Prime Minister na Tawbidrabu Suyai Social Worker A.Sanjoy na Phongdorakle Masamaki Thadorokba video release amada mahakna hai Manipurda Popular Government ama sembagi Chief Minister wasak launabagi oina lakpa khongchat oibiu kuki militant singna haukiba English ngani kulumdoi gi me ahumdagi hauduna mayum maikai tumna mai thadok pi khiduna relief camp da chahi ani hena wana Lelak liba Kanglup animaki lising humfu henba IDP sing magi mayumda hanjin handuna mahausagum tangdu leitana leiba ngamnaba mayum maikai nauna sabiba mangkraba pochai maral mathum pumna maki compensation matik chana piduna amuk hana nungai yaifana khunda leitana leiba fangnaba achoba financial package ama bibiramu chahi ani hena mirai biruraba awaba khangliba miyamna thagatnagani Manipurda permanent peace puraknaba kuki armed group singa tawnariba su advocate tore lauthokpiu sugi maikum uplaga kuki armed militant singna khwari ki hena tamthiba terrorism sathaduna pikliba Thanipal da suriba angang fauba minusi haitana hatpiba nupi kayasu tamthina sarak tambipata natana sa ngagum hatpiba pumdamak asi sugi marumda chathariba inhuman oiba thabakni masita natana Manipur gi apunbagi saktam thugaina ba ethnic cleaning campaign chathaduna anti-state anti-national oiba thabakaya Chatha hanbada ayaba piriba suspension of operation khudakta advocate tawre haina lauthokpiu masi oiragadi Bharat khakta natana malem prithibi gi miyamna leibak singna PM Modi da singna peace pamba peace ki symbol oiba asengba leader amani sona hangani Manipur gi ngapkhai amadi apunbagi saktam maktam pumnamaki oina tekta kaidana kanagumba amata amuk hanna Singna rakpa ngamdanaba lehaunaba Indian Constitution ke Article 3 semdoktuna akaknaba provision ama Manipur gi damak hapsinnaba July 18 English ngani 15 gi famba haugadawriba parliament mifamda bill ama puthoklagani haina lauthokpiramu amadi Madumak thabakta onthokpiu amadi Manipurda logi wangmada Myanmar amadi Bangladesh ki sangsilakliba mitopsing English aniga kuntare assembly election gi mamangda Khandoktuna magi maramdamda halankinaba madugi damak ngasidagi thabak haurani haina lauthokpiu hariba mathaki hiram asida BJP amadi chapminariba MLA sing loinana BJP gi luchingbi pumnamakna PM Modi bu wakhal tahanba ngamnaba wari sabiduna ireipak asida ngasi thokliba wathok lanthok sing asi pongko koknaba amadi tungkoina oina lamdam asida tangdu leitaba chaukhotpa nungaiba lamdam ama oinaba thauna leina Modiga wari sabiyu hariba thabak sing asibu PM Modi amadi BJP na thabakta onthok pirabadi Manipurda Prime Minister Modi amadi BJP yumthong khudingda lai oina latnagani haina makha takhi khudak asidagi thinthadana ngasidagi thabak hauragani haidana lauthokpiu hiram asigi matangda Lamdam asigi BJP gi legislature MLA sing amasung chapminariba ruling gi MLA sing na thauna leina lophom thokpa thodang lobiu aduga loina BJP gi party asigi lucingbi sing nasu irei pakki da makta tangdu leitaba tungkoiba aduga manuai ai phaba chakhatpa lamdam mama oihoba ngamna bagi da makta Narendra Modi Prime Minister sinala ingida Honorable Prime Minister da convince tawbire haraga Hauraiba irang masigi root cause Manipur mayok nariba illegal immigrant ki awaba sugi marumda maikhum upaga terrorism gi chatharaiba thabak sing prithibi gi mafamda khwadigi tamthiba nupi angang bawa yauna hatpa asigumba tangdu leita daba awana punamak singase matam punamak ki damukta kopung nanabagi damukta Prime Minister nala ingay matamda isa gi thonga puthok piraga irei pakki damak imalai pakki damak miyam gi damakta aikoi luching bani leader ni habado utpiu